Community Joint Coordinating Committee Waithou Kiyam Siphai Haokha Amasung Waithou na Haokha MAMANG LEIKAI Punna SEMDUNA LEIBAK ki THABAK THOUDA KAYADA SARUK YARAKPA CHAHI ani MAPUNG FARAKPAGA LOINANA Joint Coordinating Committee ASIGI Anirak SUBA Foundation Day ngasi Haokha MAMANG Football Ground da PANGTHOKHRE Taramaduda United Club Manipur CM Hanagi President Oiramba Social Worker Yumnam Nabachandra MCJCC Thobal ki President Nongthombam Biren MY Varat Mera Yuva Varat ki State Director Lisam Marjit Kumar Thobal College ki Retired Senior Associate Professor Dr. Thongam Komol Meitei amadi Thobal Municipal Ward number 12, 14, 15 amadi 16 gi Caretaker Councillor Singsu Saruk yaki Thorongi mapung oiba saruk ama oina committee gi Meitei degi committee da mateng pangbirakhiba Kuntara Nipan ki miyoi kiyada achamba kudol singtamduna ikai khumnaba utpaga loinana MCJCC Thobal na kolliba Kuntara Nipan asidagi khangatlaba Noi Samaroi Team Tara Marina Thori Chingnabagi competition amasu pangthoki Thoramaduda athoiba mitung yengi warol pireduna UCM gi ex-president Yumnam Nabachandra ngasi phawba MCJCC Thobal gi manungda yauriba khunsingi members singna ngasi phawba lingjel manana leibak ki damak thodang yariba amadi hona biriba kaya asi tumkoina adumak mai pakna chathaba ngambiu haina MCJCC Thobal bu apenba kaya phongdoki ngasi gi foundation day adugi mapung oiba thoram oikiba yelho masana yokhatpa amadi ima ibel sing lauriba thodang sing ikai khumnaba utpa oina lekai tarani toigi team tarani toina saruk yaduna mausing gi thori chingnibi takop war sangdamna khiba aduda Kiyam Wangmataba Youth Welfare Association na ahanba khong ahanba Youth Association ani suba aduga United Sports and Development Association Haokha MAMANG na ahum suba taki